India amadi Manipur Leingakna Matam Chana Thabak Paikhatpadagi Manipur Erang Fibam Fagatlakle haina Prime Minister Narendra Modi na phongdokre. Assam Tribune na Prime Minister Narendra Modi ga akhanana unabada tha 12 helaba Manipur gi wathoki matangda atenba wafam khara phongdokre. Assam Tribune gi wahang amagi paukhumda Prime Minister na hai Manipur gi aruba fibam asi aikhoi punna thaudang lauminaduna deal tawgadabani haina thajai. Manipur gi matangda mahakna parliament te wafam kaya hanana phongdokhiba laikhre. Khwaidagi faba pambai amasung administrative machinery sizinaduna wathok asi loisinaba kathokpaga loinana hotnari. India Leingak amasung Manipur Leingakna Matam Chana Thabak Paikhatpadagi maram oiraga state asigi fibam fagatlakle. Manipur gi Erang khamthengna kangkhalakhiba matamda Union Home Minister Amit Shah na Manipur da laiduna tungan stakeholders singa mifam 15 rak pangthoktuna waroisin puraknaba hotnaki. Central government na lepa laitana mateng piri. State Leingakna mathau tarakpa khudingmakta support piri, relief amasung rehabilitation gi thabak thoramsing paikhatli. Semgat sagatpagi saruk ama oina relief amasung rehabilitation gi damak financial package pikre. Relief camp sing da lairiba miyoi sing gi damak adugumba thausil adu paikhatkibani haina phongdokre. Nakal amaromda awang nangpoki insurgency problem gi matangda hangba wahang amagi paukhumda hai awang nangpokta matam kayagi mamangdagi insurgency infiltration amasung institutional neglect toramba laiki adumoinamag insurgency gi wathok asi mapungfana loisinhanaba warep laure Mijam sing minungsiga loinana cheksin na ngaksengani awang nangpokta lalhobagi Erang singthaninga oina laksinba ngamle miyamgi thajaba lehenba ngambaga loinana hokhiba chahi 10 asida tongan ba lalholupsinga peace agreement 13 sign tawnakhre masi thajarudaba amani kumsing inglising aniga 13 dagi horaga lalhoba lising 8,500 surrender tawrakhre loinana mahausagi punsida hanjinhanba ngamkhre Leingakasina hotnarakpagi mahai oina security gi fibam singthaningai oina fagatle kumsing inglising aniga 13 amasung madugi mamangda leiramba lalhobagi Erang sing adu chada 13 hantahanba ngamkhre security personnel sing asokakpan nangbagi chang chada humpu aduga micham sibagi changna chada 12 hantahanba ngamkhre awang nangpoki mafam kayadagi Armed Forces Special Power Act lauthokre hairi NSCN-IM gi peace talk ki matang hai kumsing inglising aniga 15 gi August 3 da NSCN-IM ga framework agreement ama sign tawnakhre madugi makhada liraba naga political issue asi tangtana loisingani aroiba agreement laknanaba thabak paikhatli haiki